Lamdam asida Tangdu Leitaba hanjilhannaba hotnabada civil society organization meeyam Luchingba Amadi Maheiroi Lup Singna Amata Oina punshinduna Hotnaminasi haina Governor Lakshman Prasad Acharya na phongdorakli. Governor Secretariat ki thadorpa chirol amada hai Lamdam asida chawkhatpa purake hairabadi Tangdu Leitaba hanjilhannaba amadi meeyam gi mateng yaudana oithokloi India punba si chawkhananaba hotnabada Lamdam asina chawba thodang ama lauduna laklibani adum oinamak Lamdam asa thokliba irang asina maram oiraga pamnaba thodok kya thokre irang asi lakshinduna mahosagi punsida hanjilhannaba center amasung street lengang kan mamong hotnaduna lakli numit kharani asida pamdaba thodok kya thoklakliba asi laibak thibani isu amagi warashin purakpa haibasi hingsa khaktana purakpa yaroi miyam puna irang asi warashin puraknaba hotnabada masa masagi ngamjaba changda thodang lobo changi lamdam asida Tangdu Leitaba hanjilhannaba hotnabada miyam Luchingba Maheiroi Lup Singgi Luchingba amadi tongan mamaike digi lakpa miyam unaduna leptana wari sanari masiki mathakta Tangdu Leitaba hanjilhannaba tongan ba security agency singa wari sanari maramaduna miyam nasu angam bathodang lominaduna lamdam asida Tangdu Leitaba hanjilhannaba hotnaminasi haina so cherola sina phongdorakli